Thongju Assembly Constituency ki manung chana Khongman Zone 5 ki polling number 5/31 na chatharakkhiba repoll da pamdaba thoudok sing amatta yaodana yamna Ingna Chikna Loishinkhre polling asida Chada mari rom ki Changda water shingna makhoi apamba meerep da bot Thadanakhi hiramasi ki matang da TOMTV ki staff reporter sogaism yaodana amasung senior video journalist posongbam Chandra ki paudam ama Akoi na hujik laijariba mafam asi Thongju Assembly Constituency ki polling number 5/31 dani hujik hairiba polling station asida koi repoll tawbagi koigi matam asi loisalakpo loinana akoi voter su vote thadaba tholakpagi masing su aduki matik hantharae haibadi samlapna haibada polling station asida vote thadaba se loisalle na lawba yare akoina hujik haiki mamangda presiding officer dagi phangba report ki matungina polling station asida voters is 693 laibani 693 ki manung sida male voter na 363 aduga female voter na 330 laiba polling station ni adubu hojik phawbugi pungmari makai phawbuda koina phangpa report ta punna voter 584 hairiba polling station asida vote hadakre masida nupa voter 275 amasung nupi voter na 309 vote hadakre hairiba si punna yengwa matamta koigi 84% mukti akoi sida hairiba polling station sida vote hadakre na adumaina lawba yare loina na mafam asida pangthokliba repoll asi yamna santi oina ingsikna pamdaba thoudok amatta yaodana phajana loishinkhre masida yamlaba security personnel mayamam su akoigi polling station asigi akoibada akanba checking thorang lokhotpagi achouba mami taki loina na hojiksi pung manga da vote se loiradamni na saigi polling personnel singna hanginabagi amadi EVM na singba VVPAT na singba machine sing koigi pukinabagi sem sabasu koigi ayamba loinamak tongnarakle habidi makoina chatki gadaba tongi gadaba gari loina na koigi security personnel singsu makoigi oiba section thorang saigi chatkinabagi phibam su adumak semba hongnarae aduna mapung oina yengbada ngasi hairiba Thongju Assembly Constituency ki Khongman Zone 5 ta leiba polling number 5/31 asida santi oina repoll asi pangthoki TOMTV ki damak senior video journalist posongbam Chandra ga loina na sawaizam gyanen Khongman Zone 5 Thongju Assembly Constituency